ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯨꯡꯒꯤ ꯂꯥꯟꯖꯥꯎ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯍꯦꯃꯥ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ 4 ꯂꯩꯔꯝꯃꯤ꯫ ꯃꯆꯥ 4ꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯇꯣꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ, ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯅꯨꯄꯤ 1, ꯅꯨꯄꯥ 2ꯗꯨꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯁꯨ ꯑꯔꯥꯏꯕꯤ ꯅꯠꯇꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯇꯣꯝꯕꯤ ꯁꯨꯃꯥꯡꯅ ꯋꯥꯏ ꯀꯟꯅ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯅꯨꯄꯤ, ꯌꯦꯡꯉꯨꯅꯦ ꯏꯇꯩꯃꯁꯦ, ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅ ꯑꯗꯨꯝ ꯇꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯃꯤ?" ꯋꯥꯏ ꯇꯩꯅ ꯇꯩꯅ ꯈꯨꯝꯂꯛꯏ: "ꯍꯣ, ꯑꯩꯕꯨꯗꯤ ꯂꯧ ꯋꯥꯅ ꯀꯨꯝꯂꯨꯔꯒ ꯍꯜꯂꯛꯂꯦ ꯍꯥꯏꯔꯒꯅꯦ, ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕꯅꯤꯅ ꯄꯥꯛꯅ ꯇꯥꯗꯦ꯫ ꯅꯠꯇꯦ, ꯀꯃꯥꯏꯅ ꯀꯌꯥꯝ ꯀꯟꯅ ꯈꯠꯅ ꯆꯩꯅ ꯇꯧꯈ꯭ꯔꯒꯦꯃꯤ? ꯉꯔꯥꯡꯁꯨ ꯏꯆꯦ ꯁꯥꯈꯤꯅ ꯇꯝꯃꯦꯃꯤ." "ꯍꯣꯔꯦꯟ ꯇꯥꯎ, ꯑꯩꯗꯤꯅꯦ ꯏꯀꯥꯏꯖꯔꯦꯗ, ꯏꯇꯩꯃ ꯁꯥꯈꯤ ꯍꯣꯏꯁꯨ ꯃꯨꯁꯨ ꯇꯥꯔꯕꯣꯏꯔꯦ." ꯇꯟꯖꯥꯗꯨꯗ ꯃꯇꯩꯃ ꯃꯦꯝꯊꯣꯏꯗꯨ ꯊꯣꯛꯂꯛꯇꯨꯅ: "ꯍꯥꯏ, ꯅꯣꯏꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯉ ꯂꯩꯗꯨꯕꯣ?" ꯇꯣꯝꯕꯤ ꯅꯣꯛꯂꯒ: "ꯏꯆꯦ, ꯃꯤꯋꯥ ꯉꯥꯡꯅꯖꯕ ꯅꯠꯆꯗꯤꯌꯦ, ꯁꯨꯃꯥꯡ ꯊꯥꯡꯅꯔꯤꯕ ꯏꯆꯦꯍꯣꯏꯒꯤ ꯋꯥꯒ ꯉꯥꯡꯅꯖꯗꯦꯗ꯫ ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯝꯃꯛꯄꯒꯤ ꯋꯥꯅꯤ." ꯃꯦꯝꯊꯣꯏꯅ: "ꯏꯅꯥꯎ, ꯃꯤꯅ ꯀꯩꯀꯩ ꯇꯝꯃꯛꯏꯕ?" "ꯑꯩꯗꯤ ꯍꯥꯏꯔꯣꯏ, ꯍꯥꯏꯔꯨꯔꯒ ꯃꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏꯗꯨꯗꯅꯦ ꯏꯆꯦꯅ ꯈꯠꯅꯔꯣꯏꯗꯣꯏꯗꯣ ꯑꯩ ꯏꯀꯥꯏꯖꯩ." ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯅꯤ." ꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯏꯁꯩ ꯉꯪꯗꯨꯅ ꯑꯃꯨꯛ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ: "ꯇꯧꯖ ꯁꯥꯔꯤꯁꯤꯡꯁꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯦꯍꯦ." ꯎꯝꯂꯤꯕ ꯀ꯭ꯋꯥ ꯃꯍꯤꯗꯨ ꯐꯖꯅ ꯅꯥꯟꯅ ꯇꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯣꯠꯁꯤꯜꯂꯝꯂꯒ: "ꯑꯣꯠꯁꯤꯟꯒꯦ, ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯣꯠꯁꯤꯟꯒꯦꯕ, ꯈꯪꯕ꯭ꯔꯥꯗꯣ ꯅꯣꯏ?" ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ: "ꯃꯥ, ꯇꯥꯕ꯭ꯔꯣ? ꯃꯥ." ꯇꯣꯝꯕꯤꯅ: "ꯏꯆꯥ ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯅꯪꯅꯤ ꯏꯃꯥꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯑꯧꯔꯥꯏꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ." "ꯃꯥ, ꯐꯖꯅ ꯇꯩꯔꯝꯕ ꯁꯨꯃꯥꯡꯗꯨꯗ ꯏꯃꯥꯆꯧꯕꯤꯅ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯠꯁꯤꯜꯂꯝꯃꯤꯕ." "ꯁꯣꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯆꯥ ꯂꯪꯂꯦꯟꯗꯤ ꯂꯥꯏꯔꯤꯛ ꯇꯧꯍꯧꯔꯤꯕ꯭ꯔꯣ?" "ꯃꯥ, ꯇꯧꯍꯧꯔꯤ, ꯃꯥ ꯀꯟꯅ ꯇꯧꯍꯧꯔꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯇꯧꯊꯣꯛꯂꯨꯔꯣ, ꯆꯠꯂꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯥꯍꯩ ꯇꯝꯕꯒꯤ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯏꯃꯥ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ." "ꯑꯗꯨ ꯏꯃꯥ, ꯏꯃꯥꯆꯧꯕꯤꯁꯦ?" "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯅ ꯀꯔꯤ ꯍꯥꯏ?" "ꯍꯣꯏ ꯃꯥ, ꯇꯧꯊꯣꯛꯎꯔꯒꯦ." ꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯇꯣꯝꯕꯤꯅ꯫ ꯏꯆꯦꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯏꯇꯩꯗꯨꯁꯨꯅꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯒꯠ ꯆꯒꯠ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯗꯅ꯫ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯑꯩ, ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯕꯣ꯫ ꯑꯁꯣꯝꯗꯅ ꯂꯥꯡꯉꯝꯕꯅ: "ꯃꯥ, ꯃꯧ!" ꯃꯦꯝꯊꯣꯏꯅ: "ꯇꯥꯔꯦ ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ?" "ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯒ ꯇꯥꯃꯣꯌꯥꯏꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯩꯁꯦ, ꯏꯃꯥꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ?" "ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ, ꯃꯣꯏ ꯃꯣꯏ ꯊꯣꯛꯄꯅꯦ, ꯅꯪꯁꯨꯅꯦ ꯅꯊꯧ ꯇꯧ, ꯃꯊꯧ ꯂꯩꯇꯕ ꯃꯤꯒ ꯃꯥꯟꯅꯒꯅꯨꯅꯦ." "ꯃꯥ, ꯑꯩ ꯏꯀꯥꯏꯖꯩ." "ꯏꯀꯥꯏꯔꯒ ꯁꯤꯖꯈꯣ ꯌꯥꯗ꯭ꯔꯣ? ꯀꯔꯤꯅꯣꯅꯦꯍꯦ?" "ꯃꯥ, ꯅꯆꯥꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ..." "ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ, ꯆꯪꯈ꯭ꯔꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ." "ꯑꯩꯗꯤ ꯊꯕꯛ ꯆꯠꯇꯧꯔꯤ, ꯑꯗꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ, ꯊꯣꯡꯗ꯭ꯔꯤ." ꯂꯥꯡꯉꯝꯕ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯦꯝꯊꯣꯏꯅ: "ꯑꯩ ꯏꯆꯥ ꯇꯣꯝꯕꯁꯦ ꯃꯁꯤ ꯃꯄꯥꯒꯤ ꯀꯣꯛ ꯑꯃ ꯏꯌꯥꯎ ꯌꯥꯎꯏꯅꯦ ꯃꯁꯦ, ꯌꯥꯔꯣꯏꯌꯦ, ꯐꯔꯣꯏ ꯃꯁꯤ." ꯂꯩꯕꯥꯛ ꯃꯆꯥꯅ: "ꯃꯥ, ꯃꯥ." "ꯀꯩꯗꯧꯔꯦ ꯑꯆꯧꯕ?" "ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯛ ꯂꯥꯝꯃꯤ." "ꯍꯣ, ꯉꯝꯗ꯭ꯔꯦ, ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯑꯣ, ꯉꯝꯗ꯭ꯔꯦ, ꯑꯩ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦꯅꯦ." "ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ?" "ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯏꯃꯧꯒꯥꯏꯗꯣ ꯎꯅꯤꯡꯉꯦꯅꯦ." "ꯉꯁꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯒꯦ ꯑꯗꯨꯗꯤ." ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯃꯦꯝꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ: "ꯐꯔꯦꯗ,
ꯑꯩꯅ ꯇꯜꯂꯤ ꯈꯨꯇꯟꯁꯤꯒ ꯃꯍꯨ ꯂꯥꯛꯑꯗꯤꯅꯦ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤꯅꯦ ꯑꯩꯁꯦ ꯁꯣꯝꯗꯅ ꯂꯥꯡꯉꯝꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯁꯨꯔꯅ ꯂꯥꯡꯉꯝꯕ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯅꯪ ꯀꯣꯌꯦꯡ ꯉꯥꯡꯍꯧꯕꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯥꯡꯉꯝꯕꯅ ꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯁ ꯑꯩꯗꯤꯕ ꯀꯥꯏꯗꯅꯣꯝꯇ ꯂꯧꯔꯨꯈꯤꯒꯦꯗ ꯇꯣꯝꯄꯣꯛꯅ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯅꯨꯄꯤꯅꯒ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯑꯦꯕ ꯑꯁ ꯊꯤꯗꯤꯕ ꯅꯣꯏꯁꯨ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯥꯏꯗ ꯆꯦꯟꯗꯣꯏꯅꯣ ꯌꯥꯔꯣꯏ ꯑꯩꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯂꯥꯡꯉꯝꯕ ꯅꯣꯛꯁꯤꯟꯅꯔꯒ ꯍꯩ ꯀꯩꯅꯣꯅꯤ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯅꯪ ꯁꯤꯁꯨꯕ ꯃꯤ ꯃꯅꯨꯡ ꯆꯪꯅꯤꯡꯗꯧꯕꯅꯤ ꯋꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯃꯅꯨꯡ ꯆꯪꯕꯒ ꯂꯥꯏꯔꯤ ꯊꯕꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯁꯨꯔꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯂꯥꯡꯉꯝꯕ ꯆꯠꯂꯨꯔꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨꯅꯦꯕ ꯗꯥꯁꯨ ꯂꯥꯛꯑꯣ ꯑꯃꯨꯛ ꯂꯦꯞꯇ ꯂꯩꯔꯅꯨ ꯁꯤ ꯍꯥꯏꯔꯒ ꯂꯥꯡꯉꯝꯕꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯍꯩꯁ ꯑꯩꯁꯨ ꯄꯥꯎ ꯑꯝꯇ ꯆꯦꯟꯈꯤꯒꯦ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯂꯥꯛꯑꯣꯅ ꯁꯨꯔꯅ ꯋꯥꯊꯤ ꯉꯥꯡꯗꯔꯅ ꯇꯧꯔꯤꯕ ꯅꯊꯧꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯂꯥꯡꯉꯝꯕꯗꯤ ꯌꯦꯡꯉꯣ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯤꯗꯤ ꯏꯕꯣ ꯅꯪ ꯑꯃ ꯉꯥꯡꯗꯅꯦ ꯆꯠꯄꯣꯏꯅꯦ ꯇꯧꯔꯗꯅ ꯇꯧꯔꯣ ꯇꯧꯔꯣ ꯅꯊꯧꯗꯣ ꯍꯥꯟꯅ ꯇꯧꯔꯣꯃꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯅ ꯇꯥ ꯂꯩꯕꯥꯛ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯄꯥꯜꯂꯒ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯩꯅꯣꯍꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯨꯡ ꯆꯥꯒꯗ꯭ꯔꯥ ꯂꯦꯝꯕꯤ ꯅꯪ ꯑꯩꯅ ꯉꯁꯤ ꯆꯦꯜꯂꯁꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯌꯥꯗ꯭ꯔꯕ ꯑꯩ ꯁꯤꯖꯈꯤꯁꯅꯤꯀꯣ ꯍꯣꯏꯕ ꯌꯥꯔꯒꯦꯕ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ ꯍꯣꯏꯁꯦ ꯂꯥꯛꯅꯤꯡꯕ ꯀꯩꯅꯣ ꯂꯥꯛꯆꯔꯅꯤ ꯂꯥꯛꯑꯣ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯣ ꯂꯩꯕꯥꯛ ꯃꯆꯥ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯁꯤ ꯍꯥꯏꯔꯒ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛꯁꯤ ꯊꯤꯔꯦ ꯍꯣꯏ ꯍꯣꯏ ꯅꯆꯥꯁꯤꯡꯗꯤ ꯀꯧꯕꯤꯔꯣꯗꯅ ꯊꯣꯏꯕꯤꯅ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯧꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯩꯗꯧꯔꯤ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥ ꯆꯧꯕꯤ ꯍꯣꯏꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯇꯥꯃꯣꯆꯧꯗ ꯅꯨꯄꯤ ꯄꯨꯔꯛꯄ ꯃꯥꯜꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯆꯥꯗꯨꯕꯨ ꯅꯨꯄꯤꯒ ꯆꯦꯜꯂꯖꯥꯠꯂꯣ ꯏꯆꯥ ꯊꯣꯏꯕꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯃꯥꯜꯂꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯇꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯐꯔꯦꯗ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤꯗ ꯁꯤꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯈꯣꯡꯒꯨꯟ ꯇꯥꯕ ꯑꯣꯏꯔꯝꯂꯗꯤ ꯐꯩꯗꯣ ꯃꯗꯨ ꯅꯠꯇꯗꯅ ꯃꯃꯥꯁꯤꯒ ꯃꯥꯟꯅꯔꯗꯤꯅꯦ ꯏꯃꯨꯡꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯧꯔꯤꯅꯤꯅꯦ ꯃꯥꯅꯤꯅꯦ ꯏꯆꯥ ꯂꯥꯡꯉꯝꯕ ꯈꯛꯇꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯁꯤ ꯑꯇꯩꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯁꯨ ꯃꯅꯦꯝꯗꯒ ꯐꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯗꯤ ꯂꯥꯡꯉꯝꯕ ꯐꯨꯠ ꯆꯪꯂꯛꯏ ꯂꯥꯡꯉꯝꯕ ꯀꯩꯗꯧꯔꯦ ꯏꯗꯣꯝꯆꯥ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯍꯧꯏ ꯏꯃꯥꯅ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯊꯣꯏꯕꯅ ꯐꯊꯣꯛꯂꯛꯂꯒ ꯇꯥꯇꯣꯟ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯥꯡꯉꯝꯕꯅ ꯂꯥꯛꯑꯣ ꯏꯆꯟ ꯊꯣꯏꯕꯤꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯇꯣꯏꯅꯦ ꯇꯥꯇꯣꯟ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯆꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯅ ꯑꯁ ꯉꯝꯗꯦꯗ ꯁꯨꯃꯥꯡꯅꯤꯅ ꯁꯨꯝ ꯄꯥꯈ꯭ꯔꯕꯁꯤꯕꯨ ꯋꯥꯏ ꯇꯩꯗꯣꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯃꯥꯏꯁꯤꯗꯁꯨ ꯁꯤ ꯅꯥꯟꯅ ꯇꯦꯝꯊꯣꯛ ꯍꯥꯏꯕꯅꯤꯗ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥ ꯅꯨꯄꯥꯅꯤꯅ ꯃꯆꯤꯟꯁꯦ ꯊꯤꯈ꯭ꯔꯕ ꯃꯁꯤꯗꯤꯅꯦ ꯀꯣꯏꯅꯒ ꯇꯩꯕ ꯉꯝꯗꯦꯗ ꯇꯣꯛꯑꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯃꯦꯝꯊꯣꯏ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯁꯨꯃꯥꯡꯗꯨ ꯎꯔꯨꯕꯗ ꯍꯩ ꯂꯦꯝꯕꯤ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯕꯨ ꯁꯨꯃꯥꯏꯅ ꯇꯩꯅꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯅꯃꯥ ꯍꯣꯏꯅꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯅꯪꯕꯣ ꯂꯦꯝꯕꯤ ꯈꯨꯖꯤꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯒꯨꯝꯕ ꯁꯤꯗꯒ ꯂꯩꯖꯔꯛꯇꯦꯗ ꯑꯗꯨꯅ ꯍꯩꯖꯗꯤꯌꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯒ ꯄꯜꯂꯒꯗꯤ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨꯗ ꯋꯥꯗꯣ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ ꯃꯦꯝꯊꯣꯏꯅ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯤꯅ ꯈꯨꯝꯃꯤꯅꯦꯁꯦ ꯇꯣꯝꯕ ꯈꯠꯅꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯑꯃꯨꯛꯇ ꯈꯥꯎꯃꯨꯁꯨꯅꯦ ꯃꯅꯤ ꯃꯃꯧꯁꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯔꯤꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯧꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯍꯣꯏꯅꯦ ꯂꯥꯏꯒꯦꯔꯥ ꯂꯥꯏꯔꯣꯏꯔꯥ ꯑꯝꯇ ꯈꯥꯎꯃꯨꯁꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯂꯦꯝꯕꯤꯅ
Imana ahi imai papa laga ngang libutubu nati aisi tumina laigadraba imai papa lagadabu aisi tumina laigadraba khanglaga hai kaidawre lembi karigino nangna isi gi sindaksida khumide ha mem thoina ngangu ko mase asi yam pharoi dawri haribasini lembina idom cha yumda kina mauna leijarakpini chak phau thongjarakte aduga suma waitei bahaiti adugi namana pana tambiraktrabra hairiba imana ngonda haribani aduda windom cha ai tumina sum leigadra haibanida imai papa lakpada mina haitabudubu takpi tamigadaba natro mem thoina kariya aina karaida pali ha karaida pankhagi aina tombina yari sisi anganga mana bahunati changbikro si hairam daga sangkri tombina bima lembiya indom sa wahagi thaba khudingmak haijingadabani punsidane ahangi sintakta khumgadaba nateko indom sa horen nangi sumangse taibiramge adugi mai dudane nungtigi tayuko hoi indom cha changusangu na thau zaruro si hairam daga sakri lembi tombina sakibri yenghoraga masinda soli as aisu haina haitaba nate adubu talle lekhom lenangsi sum pariga legadrusibu amot akaise tanjai dai solam laga imung sangkre yaimana ma imo mim thoina kaidawri yaima phongdei kaureisina isagi manglo ma paisa khrapiyo nasase yadri leite na pangana do pharibato sudana nomdan tawgidi haidene leite ko o adudi pochi lenkhairage se isa saur si hairaga pg tudagi selda lokthoklaga pikri langama fat changlai langamba kem hairam dabide thokri yaimana ma akhoi to mase lummaga taira khangte kaidam singangse paroi dore kanum tawri nanang nupadane adumaina ka hailaga nuko si hairam daga thoki numidangi matamni lembina asuk thinga pahulak basi kari batarino khangde nupa ama thongalam dagi sangakpada ubada lembina khangni ba asidi khangni aisini nupa do mangol da kare adu ubada lembina kaigino asuk thena leide ha yudo thaktradi yaramaroi itema aine to mani akhoi tamu so halaktribo lembi tapna as ikai kreda halakchi aidi nang sia noi tamu songni na ngangi inaubo thapa halakta ngairibro hoitema adoitema mapan sida itema leptu leibado nongaite imung doi leibiro thengnaga thingjilang madam sida matamnaga phatabane lembi sauna atomba nang chako natai madine noi tamu songai khini langamba kem dairam dabi sangkri lembina haipa sagi basina aisibo makhage ngangdona halaktabane ba masiki nupa simasu langamba magi phamung du hiptuna wakhal khali tungai dawre aikoi mungi lanjause loiba ko banai ima suite musu chamane isi malei so manegu yana daba karam matamdano aigi wakhal sina leitanga na leibado phamgadoi sibo ai wakhal thoktre tanja duda leibak musa sanglei leibak musana atomba nangna doshi kai ha nangna taimada ai pasa haisi sumra na taimada ai pasa haisi sumro langamba kemda khumdi leibak musana khumde na se tanja duda mem thoina chakhum nomdagi kaidawre chauba nanauda aduk tamthina kauribudubo phugin tawrini nate nanauna kari kai basat pagi phudoiba ha leibak musana mana mataimada haiba nangdi mem thoina o mataimada imungde sangoi taimana hairambagi ro ha mana kai no paukta kayam taksilamene mana ahan sarani mungsida tawnu ko mem thoina sangkhro nangi kada nangi wado tabi yabu amta nate ko chatlo yam thuna sangkhro chat ima sune thasaba yabi ima nati si hairam naga sakri mem thoina mama aibu
ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯀꯀꯥꯏꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯌꯥꯏꯃꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯕꯣ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯅ ꯏꯆꯥ ꯊꯣꯏꯕ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯃꯥ ꯁꯤ ꯅꯣꯏ ꯇꯥꯇꯣꯟꯒꯅꯦ ꯇꯨꯃꯤꯟꯅꯣ ꯉꯁꯤꯗꯤ ꯅꯣꯏ ꯇꯥꯇꯣꯟꯁꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅꯁꯨ ꯂꯩꯔꯝꯃꯅꯤ ꯂꯥꯛꯑꯣ ꯇꯥꯇꯣꯟ ꯏꯇꯣꯝꯇ ꯇꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯝꯃꯤꯅꯤ ꯇꯣꯝꯕꯤꯅ ꯂꯥꯡꯉꯝꯕ ꯆꯪꯉꯣ ꯆꯪꯉꯣ ꯅꯅꯥꯎꯒ ꯇꯨꯝꯊꯣꯛꯂꯨꯔꯣ ꯃꯇꯝ ꯑꯃꯗꯤꯅꯦ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯃꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯍꯨꯏꯅꯣꯝꯆꯥ ꯇꯨꯝꯃꯨꯀꯣ ꯅꯆꯤ ꯅꯅꯥꯎ ꯏꯟꯗꯣꯝꯆꯥ ꯊꯣꯛꯑꯦꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯇꯣꯝꯕꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯦꯝꯊꯣꯏꯅ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯂꯥꯛꯄ꯭ꯔꯥ ꯏꯃꯦ ꯂꯥꯛꯑꯦ ꯃꯅꯥꯎ ꯅꯨꯄꯥꯒ ꯇꯨꯝꯃꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯌꯥꯏꯃꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒꯅꯦ ꯃꯆꯟꯅꯨꯄꯤꯒꯤꯗ ꯂꯩꯌꯦꯅ ꯍꯥꯏꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦꯀꯣ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯒꯤ ꯂꯣꯏꯈꯤꯕꯗ ꯃꯉꯥꯏꯔꯤ ꯁꯦꯜ ꯇꯥꯅꯤꯗꯤ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯐꯔꯕꯅꯦ ꯐꯔꯕ ꯍꯌꯦꯡꯅꯦ ꯅꯨꯄꯤ ꯊꯤꯔꯒ ꯃꯔꯥꯏ ꯈꯪꯖꯔꯛꯀꯅꯤ ꯍꯣꯡꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯌꯣꯟꯕꯔꯥ ꯂꯧ ꯌꯣꯟꯕ꯭ꯔꯥ ꯑꯃ ꯇꯧꯔꯒꯅꯦ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯩꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯃꯃꯥꯃꯛꯀꯤ ꯀꯣꯛꯅꯦ ꯃꯆꯥꯅꯤꯁꯤꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯝꯗꯧꯔꯝꯒꯗꯕ ꯃꯃꯥ ꯃꯥꯅ ꯋꯥꯒꯗꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯋꯥ ꯂꯩꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯟꯗꯨꯅ ꯍꯩ ꯇꯥꯕ꯭ꯔꯃꯤ ꯅꯣꯏꯕꯣ ꯂꯤꯟꯊꯣꯏꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯪꯒꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒꯗꯣ ꯀꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ ꯏꯃꯨꯡꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯊꯩꯐꯝ ꯅꯠꯇꯦꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯅꯤ ꯌꯧꯕ ꯌꯧꯔꯛꯑꯅꯤ ꯄꯨꯖꯈ꯭ꯔꯅꯤ ꯏꯃꯥꯅ ꯃꯗꯨ ꯋꯥꯕꯤꯔꯨꯔꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯟꯗꯨꯅ ꯍꯥꯏ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯆꯤꯟꯁꯦ ꯃꯁꯤ ꯎꯠ ꯅꯣꯏꯅꯤꯀꯣ ꯃꯁꯦ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯍꯩꯃ ꯂꯥꯛꯄꯤꯔꯤꯗꯅ ꯂꯩꯕꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗꯕ ꯃꯥꯟꯕꯒꯤꯅꯦ ꯆꯠꯂꯟꯈ꯭ꯔꯣꯅ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯔꯦ ꯏꯕꯦꯝꯃꯍꯣꯏ ꯂꯥꯛꯄꯤꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯈꯤꯅꯤꯀꯣ ꯉꯁꯤ ꯂꯥꯛꯑꯦ ꯉꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯨ ꯄꯨꯈꯤꯅꯤꯀꯣ ꯉꯁꯤ ꯌꯥꯝ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯃꯁꯤ ꯏꯆꯦ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯒꯩꯃꯨꯒ ꯂꯧꯕ ꯂꯥꯛꯄꯅꯤꯀꯣ ꯆꯪꯉꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯤꯍꯦꯟꯕꯤꯒ ꯂꯥꯡꯉꯝꯕꯒ ꯎꯅꯔꯤ ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯟꯗꯛ ꯂꯥꯛꯄ ꯅꯣꯏ ꯅꯇꯩꯃꯗꯨꯗꯤ ꯐꯕ꯭ꯔꯣ ꯃꯥꯅ ꯈꯔ ꯈꯣꯡꯒꯨꯟ ꯇꯥꯕꯗꯧ ꯇꯧꯏ ꯈꯪꯗꯦ ꯂꯩꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯄꯤꯅ ꯐꯅ ꯐꯔꯁꯨ ꯅꯨꯄꯥꯗꯨ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯣꯜꯂꯛꯄ ꯇꯥꯕꯅꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯋꯥꯖꯥꯎ ꯉꯥꯡꯕꯗꯪꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯄꯣꯠꯌꯦꯡꯗꯨꯅ ꯁꯦꯜ ꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯍꯥꯎꯕ ꯆꯥꯊꯣꯛꯄ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯉꯝꯗꯣꯏꯅꯣ ꯕꯦꯔꯥꯅꯤꯍꯦ ꯑꯗꯨꯗꯤ ꯑꯗ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏꯁꯤꯔꯕꯨ ꯈꯜꯂꯤꯕꯅꯤ ꯅꯪꯗꯨꯝ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯗꯨ ꯌꯥꯊꯣꯛꯈ꯭ꯔꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯛꯀꯗꯤ ꯅꯨꯡꯁꯤꯅꯔꯛꯂꯒ ꯃꯤꯒꯤ ꯑꯣꯏꯈꯤꯅꯕ꯭ꯔꯣ ꯁꯤꯕꯣ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯂꯩꯁꯤ ꯅꯨꯡꯁꯤꯕꯗꯅꯦ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯂꯥꯡꯉꯝꯕ ꯃꯔꯤꯅ ꯌꯥꯎꯈꯤ ꯃꯔꯨꯞꯇꯨꯁꯨ ꯃꯊꯪ ꯊꯥꯗꯅꯤ ꯐꯪꯗꯣꯏꯁꯤ ꯃꯗꯨ ꯐꯪꯕꯒ ꯑꯩꯗꯤ ꯂꯥꯛꯑꯗꯕꯅꯤ ꯃꯔꯨꯞꯇꯨꯁꯨ ꯅꯪꯅ ꯌꯥꯝ ꯍꯨꯜꯂꯤꯗꯨꯅꯤ ꯅꯪꯒꯤꯗꯨ ꯑꯣꯏꯖꯔꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝ ꯋꯥꯍꯩꯗꯣ ꯇꯥꯒꯦꯅ ꯑꯩ ꯎꯅꯕꯁꯦ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯇꯥꯟꯖꯥꯗꯨ ꯁꯨꯔꯅ ꯏꯇꯥꯎ ꯍꯜꯂꯁꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯅꯥꯕ ꯍꯧꯔꯦꯅ ꯄꯥꯎ ꯆꯦꯜꯂꯦ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ ꯂꯩꯁꯦ ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯊꯕꯛ ꯃꯐꯝꯗꯁꯨ ꯅꯪ ꯂꯥꯛꯑꯅꯨ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯅꯣꯏ ꯌꯨꯝ ꯇꯥꯅꯅꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯊꯣꯏꯅ ꯏꯆꯦ ꯏꯟꯁꯥꯡꯁꯤꯕꯨ ꯑꯍꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯔꯣꯏ ꯊꯣꯡꯉꯤꯁꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯃꯥꯏ ꯍꯧꯖꯅꯤꯗꯤ ꯏꯅꯥꯎꯁꯤꯗꯤ ꯑꯗꯨ ꯅꯪꯕꯨ ꯌꯨ ꯊꯛꯄꯒ ꯍꯩꯕ꯭ꯔꯥ ꯏꯃꯦ ꯑꯗꯨꯒꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯏꯆꯦ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯂꯦꯝꯊꯣꯛꯂꯕꯒꯤ ꯋꯥꯅꯤꯗ ꯅꯣꯏꯅ ꯇꯩꯅꯅꯦ ꯊꯝꯃꯝꯕꯅꯤ ꯊꯛꯑꯣꯅ ꯁꯤ ꯊꯛꯁꯤꯔꯣ ꯊꯔꯣꯏ ꯊꯣꯡꯕꯁꯤꯒ ꯌꯥꯝ ꯆꯥꯟꯅꯅꯦꯃꯦ ꯌꯥꯏꯅꯦ ꯏꯆꯦ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕꯁꯦ ꯁꯤꯗ ꯀꯣꯊꯔꯣ ꯌꯥꯔꯅꯤ ꯏꯟꯁꯥꯡꯗꯣ ꯍꯣꯏ ꯏꯆꯦ ꯁꯤ ꯍꯥꯏꯔꯒ
ꯍꯦꯟꯊꯣꯏꯅ ꯏꯟꯁꯥꯡꯗꯨ ꯇꯦꯡꯀꯣꯠꯇ ꯀꯣꯠꯊꯔꯒ ꯂꯦꯝꯕꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯗꯨ ꯄꯨꯊꯣꯔꯛꯄꯗ ꯍꯦꯟꯊꯣꯏ ꯃꯇꯤꯟ ꯌꯣꯠꯂꯒ ꯍꯥꯎꯔꯅꯤꯗ ꯏꯆꯦ ꯂꯦꯝꯕꯤꯅ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯍꯩꯅꯧ ꯄꯥꯇ꯭ꯔꯗꯣ ꯄꯨꯊꯣꯔꯛꯑꯣꯁꯤ ꯍꯦꯟꯊꯣꯏꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯊꯣꯔꯛꯏ ꯁꯤ ꯏꯆꯦ ꯍꯩꯔꯣꯁꯤ ꯂꯦꯝꯕꯤꯅ ꯄꯥꯇ꯭ꯔꯗꯨ ꯊꯝꯕꯒ ꯍꯩꯊꯔꯛꯏ ꯊꯛꯄ ꯍꯧꯔꯦ ꯍꯦꯛ ꯍꯧꯕꯒ ꯃꯦꯝꯊꯣꯏꯅ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯍꯥ ꯑꯦ ꯌꯨꯒ ꯊꯛꯑꯗꯅ ꯃꯁꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯉꯁꯤꯇꯪꯅꯤ ꯌꯦꯠꯄꯤꯔꯛꯀꯅꯨ ꯃꯦꯝꯊꯣꯏ ꯆꯪꯁꯤꯜꯂꯒ ꯐꯠ ꯐꯝꯃꯤ ꯃꯦꯝꯊꯣꯏ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤꯁꯨ ꯈꯔ ꯍꯩꯔꯛꯎ ꯏꯃꯥꯁꯨ ꯊꯛꯇꯕ ꯀꯨꯏꯔꯦ ꯅꯣꯏ ꯑꯅꯤꯅꯅꯦ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯉꯥꯡꯅꯕꯗꯣ ꯇꯥꯍꯧꯕꯗꯒꯤ ꯏꯃꯥꯁꯦ ꯊꯛꯅꯤꯡꯃꯟꯗꯅꯅꯦ ꯂꯩ ꯌꯥꯗꯗꯅ ꯆꯪꯉꯛꯏꯅꯦ ꯋꯥꯅꯤ ꯍꯦꯟꯊꯣꯏꯅ ꯍꯩꯃꯥ ꯏꯃꯥꯁꯤꯗꯤꯕ ꯁꯦ ꯁꯤꯅ ꯏꯃꯥꯒꯤ ꯑꯣꯏꯔꯣ ꯁꯤ ꯍꯥꯏꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯛꯃꯤꯟꯅꯩ ꯃꯦꯝꯊꯣꯏꯅ ꯇꯁ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯃꯧꯅꯤ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯍꯦꯟꯊꯣꯏꯅ ꯃꯥꯅꯤ ꯏꯃꯥ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯂꯦꯝꯕꯤꯅ ꯃꯔꯣꯟꯗꯨ ꯐꯩꯔꯞ ꯇꯧꯔꯒ ꯏꯅꯥꯎ ꯏꯆꯦ ꯅꯪꯅ ꯑꯉꯥꯡꯍꯩꯗ ꯊꯣꯛꯏ ꯍꯩꯔꯛꯎꯁꯤ ꯀꯗꯥꯏꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯩꯊꯔꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗꯒꯤ ꯂꯥꯡꯉꯝꯅ ꯂꯧꯔꯛꯏ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯅꯨꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤꯁꯨ ꯌꯥꯎꯔꯕ ꯏꯃꯥ ꯅꯪꯅ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯍꯌꯦ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯇꯊꯧꯍꯜꯂꯗꯤꯅꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯀꯔꯛ ꯏꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯃꯁꯦ ꯑꯩꯅ ꯌꯥꯕꯒꯤ ꯇꯧꯔꯤꯕꯅꯤ ꯀꯣ ꯆꯠꯂꯣ ꯍꯦꯟꯊꯣꯏꯅ ꯑꯇꯣꯝꯕ ꯅꯪꯁꯨ ꯊꯛꯁꯤꯜꯂꯛꯑꯣ ꯌꯥꯎꯔꯤꯌꯦ ꯂꯩꯔꯤꯌꯦ ꯂꯥꯡꯉꯝꯕ ꯃꯃꯥ ꯑꯃꯗꯤ ꯃꯇꯩ ꯑꯅꯤꯗꯨꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯦ ꯈꯔ ꯌꯥꯝ ꯌꯦꯡꯁꯤꯟꯕꯅꯦ ꯃꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯍꯌꯦꯡ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯜꯂꯛꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯦꯟꯊꯣꯏꯅ ꯏꯆꯦ ꯄꯪ ꯇꯧꯔꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯏ ꯁꯣꯝꯗ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯅ ꯉꯁꯥꯏꯈꯩꯅ ꯍꯧꯅ ꯅꯣꯛꯄ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯟꯅꯔꯛꯏꯁꯤꯅ ꯇꯣꯝꯕꯤꯅ ꯑꯁ ꯈꯪꯖꯗꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯐꯤꯒ ꯁꯥꯔꯣꯏ ꯏꯆꯥ ꯊꯣꯏꯕꯤꯒ ꯇꯨꯝꯃꯨꯔꯗꯤ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯉꯁꯥꯏ ꯑꯇꯣꯝꯕꯗꯣ ꯌꯥꯝ ꯁꯥꯎꯅ ꯇꯝꯃꯛꯑꯝꯕꯅꯤ ꯃꯅꯤ ꯃꯃꯧꯗꯣ ꯌꯨ ꯊꯛꯍꯧꯋꯦꯅ ꯅꯤꯁꯥꯗꯣ ꯀꯥꯔꯛꯂꯕꯅꯤꯅ ꯈꯠꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯨꯝꯖꯧꯔꯒꯦ ꯑꯩꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯇꯣꯝꯕꯅ ꯑꯩꯕꯨ ꯈꯥꯝꯂꯨ ꯁꯤꯔꯅꯤ ꯇꯣꯝꯕꯤꯅ ꯂꯧꯔꯛꯏ ꯆꯪꯕꯤꯔꯨꯔꯅꯨꯀꯣ ꯑꯩ ꯑꯄꯥꯗ ꯁꯥꯕꯤꯔꯨꯔꯅꯨ ꯂꯟꯖꯥꯎ ꯊꯣꯡꯅꯕ ꯇꯧꯕꯤꯔꯅꯨ ꯈꯤꯠ ꯍꯣꯏꯗꯍꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯕꯨ ꯆꯪꯉꯔꯣꯏꯒꯤꯗꯍꯦ ꯑꯁꯣꯝꯗꯅ ꯌꯥꯏꯃꯗꯨ ꯃꯔꯩꯗꯨ ꯐꯩꯔꯞ ꯇꯧꯔꯒ ꯀꯩꯅꯣꯕ ꯅꯨꯄꯤ ꯅꯣꯏ ꯑꯍꯨꯝꯅ ꯇꯈꯩ ꯊꯛꯆꯤꯜꯂꯒ ꯑꯃꯨꯛ ꯐꯣꯏꯅꯔꯝꯃꯤꯁꯤꯕꯣ ꯍꯦꯟꯊꯣꯏ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯍꯥꯏꯔꯪ ꯆꯦꯟꯁꯤꯜꯂꯒ ꯇꯨꯁꯤꯟꯃꯤꯟꯅꯩ ꯑꯅꯤꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤꯌꯥ ꯃꯤ ꯂꯩꯔꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ ꯍꯥ ꯃꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯨ ꯆꯤꯡꯈꯠꯀꯦ ꯇꯧꯏ ꯌꯥꯏꯃꯅ ꯃꯥ ꯁꯣꯛꯄꯤꯔꯛꯀꯅꯨ ꯅꯃꯧꯁꯦ ꯍꯨꯏꯍꯧꯗꯧ ꯅꯠꯇꯦ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯂꯦꯝꯕꯤꯅ ꯑꯍꯥꯌꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯏꯃꯥ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯇꯨꯁꯤꯟꯃꯤꯟꯅꯕꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯒꯦ ꯀꯥꯏꯅꯒ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯇꯟꯖꯥꯗꯨꯗ ꯂꯩꯕꯥꯛ ꯃꯆꯥ ꯍꯜꯂꯛꯏ ꯂꯩꯕꯥꯛ ꯃꯆꯥꯗꯤ ꯉꯁꯤ ꯌꯨ ꯊꯛꯂꯛꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯒ ꯑꯩꯅ ꯊꯛꯀꯦꯅ ꯊꯝꯃꯝꯕꯗꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗ ꯍꯥꯠꯂꯒꯦꯗ ꯁꯤ ꯍꯥꯏꯔꯒ ꯆꯩ ꯀꯣꯏꯊꯤ ꯂꯦꯝꯕꯤꯅ ꯑꯣ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯠꯇꯧꯔꯤ ꯏꯃꯥ ꯃꯦꯝꯊꯣꯏ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯂꯒ ꯍꯦ ꯍꯟꯗꯣꯛꯁꯦ ꯁꯤꯒꯤ ꯁꯨꯅ꯭ꯌꯥ ꯁꯤꯍꯧ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯂꯩꯕꯥꯛ ꯃꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯐꯨꯊꯩ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯇꯧꯈꯤꯗ꯭ꯔꯕ ꯇꯥꯃꯣꯆꯧ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯇꯧꯔꯔꯣꯏꯕ ꯑꯩ ꯇꯧꯔꯔꯣꯏꯕ ꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯏꯃꯨꯡꯗꯨ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯟꯊꯣꯏ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯏ ꯃꯦꯝꯊꯣꯏꯅ ꯂꯩꯊꯣꯛꯑꯣ ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯅꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯂꯩꯁꯥꯕꯤꯗꯨꯝ ꯁꯥꯗꯣꯛꯂꯒ ꯂꯩꯊꯣꯛꯎ ꯂꯦꯝꯕꯤ ꯐꯠ ꯆꯪꯉꯛꯂꯒ ꯏꯃꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯅ ꯂꯩꯔꯛꯏꯁꯦ
ꯑꯩ ꯅꯣꯡꯃꯇ ꯏꯄꯥꯝ ꯇꯥꯟꯒꯦ ꯁꯨꯛꯈꯟ ꯈꯟꯗꯦ ꯂꯤꯟꯊꯣꯏ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯣꯏꯅꯣ ꯏꯅꯝꯃ ꯊꯤꯟꯕꯤꯒꯦ ꯏꯅꯝꯃꯒꯤꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯅꯩꯕ ꯑꯩꯒꯤꯅ ꯏꯅꯦꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯦꯟꯊꯣꯏꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨꯅꯤ ꯅꯣꯏꯅ ꯃꯥꯅ ꯑꯣꯠꯄꯗꯅꯦ ꯆꯞ ꯃꯥꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯉꯝꯃ ꯆꯪꯂꯛꯂꯒ ꯀꯅꯥꯅ ꯏꯆꯦ ꯇꯥꯟꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯏꯆꯦꯗꯤ ꯅꯣꯏꯗꯧꯅ ꯅꯔꯝ ꯆꯠꯂꯨꯗꯕꯗꯣ ꯇꯧꯔꯨꯗꯤ ꯏꯆꯦꯗꯤ ꯏꯃꯥꯒꯁꯨ ꯃꯥꯟꯅꯗꯦ ꯏꯆꯦ ꯏꯕꯥꯏꯒ ꯏꯅꯦꯒꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯐꯥꯎ ꯂꯩꯌꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏꯅ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯉꯛꯅ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯂꯥꯡꯉꯝ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯗꯣꯏꯔꯣ ꯁꯤꯕꯣ ꯅꯠꯇꯦꯅꯦ ꯍꯣꯏ ꯑꯩ ꯃꯗꯣꯝꯆꯥꯅꯤ ꯃꯣꯏꯒꯤ ꯌꯨꯝꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯪꯕꯨ ꯑꯇꯣꯝꯕ ꯈꯛ ꯈꯪꯅꯩ ꯍꯥꯏꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨꯔꯣ ꯃꯥꯅꯤ ꯏꯗꯣꯝꯆꯥ ꯃꯥꯕꯨ ꯏꯗꯣꯝꯆꯥ ꯏꯃꯨꯡꯗ ꯋꯥꯔꯤ ꯇꯧꯁꯦ ꯑꯩ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯗꯣꯝꯆꯥ ꯂꯥꯛꯏ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯪꯂꯛꯏ ꯂꯥꯡꯉꯝꯃ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯃꯃꯥ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯆꯦ ꯂꯤꯟꯊꯣꯏ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯡꯉꯝꯃ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯏꯃꯥ ꯏꯆꯦ ꯀꯩꯗꯧꯔꯦ ꯏꯇꯩꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯦꯝꯊꯣꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯂꯥꯡꯉꯝꯕ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯔꯣꯒꯦ ꯂꯤꯟꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯒ ꯃꯧꯄꯥ ꯂꯥꯡꯉꯝꯃꯩ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯏ ꯂꯥꯡꯉꯝꯕꯅ ꯏꯆꯦ ꯀꯥꯏꯗꯅꯣ ꯁꯤꯗꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯅꯤ ꯂꯤꯟꯊꯣꯏ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯎꯔꯦ ꯃꯦꯝꯊꯣꯏꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯂꯥꯡꯉꯝꯕ ꯃꯗꯨ ꯎꯕꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯦꯝꯊꯣꯏꯅ ꯑꯇꯣꯝꯕ ꯉꯥꯏꯈꯣ ꯀꯥꯏꯗꯅ ꯆꯠꯇꯧꯔꯤꯕꯗꯣ ꯂꯤꯟꯊꯣꯏꯅ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯃꯍꯥꯛꯁꯦ ꯅꯪ ꯂꯧꯁꯤꯜꯂꯔꯣꯏꯗ꯭ꯔꯣ ꯂꯥꯡꯉꯝꯕ ꯈꯨꯝꯗꯦ ꯇꯣꯝꯕꯤꯅ ꯑꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯁꯨꯅꯦ ꯂꯥꯛꯑꯝꯃꯤ ꯄꯥꯎꯍꯟꯕꯁꯨ ꯂꯥꯛꯂꯅꯨ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣꯅ ꯍꯥꯏꯔꯝꯃꯤꯅꯦ ꯃꯦꯝꯊꯣꯏꯅ ꯑꯩꯗꯤ ꯏꯃꯧ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯂꯧꯁꯤꯟꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯪ ꯊꯣꯛꯈꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯅꯪꯅ ꯂꯧꯁꯤꯟꯕꯤꯔꯣꯏꯗꯕ ꯑꯩꯕꯨ ꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯥꯡꯉꯝꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯗꯨꯛꯀꯤ ꯃꯅꯝ ꯑꯃ ꯇꯥꯔꯛꯏ ꯃꯦꯝꯊꯣꯏ ꯁꯨꯃꯥꯡꯗ ꯐꯠ ꯌꯦꯡꯉꯤ ꯎꯔꯦ ꯅꯤꯡꯊꯤꯖꯅ ꯅꯥꯟꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯒ ꯇꯨꯜꯁꯤꯕꯣꯡꯗ ꯗꯨꯛꯀꯤ ꯃꯩꯔꯥ ꯃꯩꯈꯨꯅ ꯋꯥ ꯋꯥ ꯀꯥꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤ ꯃꯦꯝꯊꯣꯏ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈ꯭ꯔꯕ ꯃꯆꯥ ꯃꯁꯨ ꯃꯥꯟꯅꯗꯦ ꯇꯨꯜꯁꯤꯕꯣꯡ ꯋꯥꯏꯔꯝ ꯑꯁꯦ ꯅꯤꯡꯊꯤꯅ ꯇꯩꯕ ꯍꯩꯔꯤꯅꯤ ꯀꯔꯤꯒꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯦꯝꯊꯣꯏꯅ ꯏꯆꯥꯁꯥ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯏꯅꯦ ꯏꯆꯥꯁꯥ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯁꯨꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤꯅꯦ ꯑꯗꯨꯅ ꯏꯃꯧꯁꯥ ꯅꯈꯣꯏꯁꯨ ꯐꯤ ꯁꯥꯎ ꯏꯃꯥꯒꯤ ꯀꯣꯜ ꯂꯩꯕꯅꯤ ꯏꯃꯥꯗꯤꯅꯦ ꯁꯥꯔꯔꯣꯏ ꯏꯃꯧ ꯑꯅꯤꯒꯤ ꯊꯝꯂꯒꯦ ꯏꯃꯧ ꯑꯇꯣꯝꯕꯤꯗꯤ ꯃꯁꯥꯒꯤ ꯊꯕꯛꯁꯨ ꯆꯠꯆꯕꯅꯤꯅ ꯃꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ ꯏꯆꯥ ꯑꯇꯣꯝꯕꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ ꯏꯆꯥꯁꯨ ꯐꯩ ꯏꯃꯧꯁꯨ ꯐꯩ ꯏꯃꯥꯅ ꯋꯥꯔꯤꯗꯤ ꯏꯆꯥ ꯑꯍꯟꯒ ꯏꯆꯥ ꯌꯥꯏꯃ ꯅꯣꯏ ꯑꯅꯤꯒꯤꯅꯤꯅꯦ ꯂꯩꯕꯥꯛ ꯃꯆꯥꯅ ꯏꯃꯥ ꯋꯥꯔꯨꯔꯅꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯃꯈꯣꯏꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯏꯃꯨꯡꯒꯤ ꯂꯟꯖꯥꯎꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯂꯤꯟꯊꯣꯏꯅ ꯏꯕꯨꯡ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯆꯟꯁꯨ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅꯤ ꯅꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯗꯣ ꯅꯆꯟꯂꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯆꯟꯗꯤ ꯌꯨꯝꯕꯥꯟ ꯀꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯦꯝꯕꯤꯅ ꯏꯅꯝꯃꯒꯤ ꯂꯤꯟꯊꯣꯏ ꯏꯆꯜꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯍꯟꯊꯔꯤ ꯏꯆꯜꯒꯤ ꯅꯅꯝꯃꯅꯤ ꯂꯩꯔꯤꯁꯤꯗꯤ ꯍꯦꯟꯊꯣꯏꯅ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯃꯇꯣꯝꯇ ꯄꯣꯛꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯩꯁꯦ ꯅꯤꯉꯣꯜꯒ ꯃꯧꯒ ꯌꯥꯅꯗꯕ ꯃꯧ ꯃꯁꯦꯟ ꯌꯦꯡꯊꯤꯅꯕ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯇꯧꯅꯔꯣꯏꯁꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯇꯧꯁꯦ ꯇꯝꯅꯍꯜꯂꯝꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ
ꯃꯦꯝ ꯊꯣꯏꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ 8 ꯁꯨꯔꯦ ꯌꯥꯏꯃꯅ ꯏꯃꯨꯡꯒꯤ ꯂꯟꯖꯥꯎꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯂꯞ ꯅꯣꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯏꯅꯝꯃ ꯂꯤꯟꯊꯣꯏꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯆꯠꯄ ꯊꯕꯛ ꯃꯐꯝꯗꯣ ꯑꯗꯨꯗ ꯄꯨꯟꯅ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯇꯥꯔꯦ ꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯏꯅꯥꯎꯇꯣꯟ ꯇꯣꯝꯕꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯅ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯏꯃꯨꯡꯒꯤ ꯂꯟꯖꯥꯎ ꯇꯣꯛꯈ꯭ꯔꯦꯅꯦ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯂꯟꯖꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ